Numit Kharanigi Mamangda Peace and Development Coordinating Committee na 𝗟𝗢𝗡 𝗟𝗢𝗠 and 𝗟𝗢𝗠 village ki President Amana press meet amada hausi thokliba irang asi maitaina kuki gi mathakta lan hobagini haina Congress ke General Secretary 𝗟𝗢𝗘 𝗟𝗓𝗪 na haikiba wafam adugi matangda sengdokadabani hariba wafam adu lale khanglakpadagi khudakta adum Kakthakhraba video adu ngalingai matamda AICC gi press conference amada haikibani haina mayang Imphal East gi hanagi MLA amasung Minister Dr. K.H. Ratan-Kumar na sengdokre. Wafam asingasi BT Road leiba Congress Bhavan da pangthokiba paugi mifam amada Dr. Ratan-Kumar na phongdokibani Congress ke General Secretary 𝗟𝗢𝗘 𝗟𝗓𝗪 na video adu lale haina khanglakpadagi minute kunmuk leiraga kakhraba video amani adubu haiba video asi nauna amu reconstruct tawraga election gi propaganda da sizinaba yanaba thadorokpa video ama oigani haina thajai Congress ki maikaidagi haiba video asi Facebook YouTube na chingbada reconstruction tawraga thadorokpani Achumbat nate aranba video ni amaromda ngalingai matamda Home Minister na Scheduled Tribe ki matangda High Court na takhiba order amadi irang asi thokibani haiba sulaikre masida sunatana Union Minister Kiren Rijiju na su haikiba laikibani haina su phongdokki Legal Department na Advocate Rabi Khan da phongdokpada lamdam asida lairiba mipum khudimag ingna chikna Hingzaba pamba ngaktani miyamna election ga mari lainana chakcha haizanaba tawbiganu haina mikhal Wakhal Tanaba Manipur gi miyamna lauringai chairak asida March kuntareta high security zone ama oiba CM Banglo gi mamangda nupi mayam ama lakhiba adu kanana kauribano karigidamak laklibano agitation gi damak lakpadi natte haiba wafam phongdokhi code of conduct chatna khraba matungda karigidamak nupi kayana Banglo da laklibano logi oiba action lokhapiyu haina lamfelda leiba Chief Electoral Office da aiba Cheryl Pisin Kre amadi Delhi gi Election Commission of India dasu aiba Cheryl Thaduna Khangan Kre Karigumba Code of Conduct to Gairam Bataraga di action lokat piyu haiba wafam su thamki tungi yumbiral oirakadaba naharo singda afaba tamduna chumna chalhansi lakadoriba election asida party gi khetnaba thamdana free amadi fair election ohensi haiba wafam su thamki Sri RK Imona mana haibi gi base within court myam su magi kenotu thengnabirambe ai man haibi singarang nungdang da group ta Adi 4 days mamang da hagi bani kogi share tawbadu haifet yingbiragadi gyansu tagani haibako asida man haiji Congress party gi general secretary amana hanagi video amada adi mamang da lagi video amada press conference tawda tholiba thodok asi haibadi manipur gi conflict mi homdagi horise masi aikhoigi leiba lengak sina thugan bani haina lengak sina maina yamna asoba ma insile haina we unquote mana haibaduni maduga huziki kenosina akoigi PCDC haibatare PCDC gi jugai court tawjabani Peace and Development Coordinating Committee 𝗟𝗢𝗡 𝗟𝗢𝗪 and its neighboring villages ki president na mana haib ki wafam doni madudi within court hujik thokiba irang asi meitei na kuki gi mathakta lan horubadagini haina ANC gi General Secretary 𝗟𝗢𝗪 𝗟𝗓𝗪 phongdokhiba adu athuba matamda Sengdok kadabani haina sumaina thamba sengdok kadabani haina ko usigi poche sida clarification ama pijaninga dubbing tawbor ga su reconstructed tawbor ga su akoi ki MPC site gi sengdok chalingi si masigi si 𝗟𝗪𝗪 na adu yamna koi ngalingi matamdu da akoi ki party office ANC gi AICC office press akoi ki conference ama da ngangi wo phumni object la diba election siga mari leina Rangani haina sabsaba haibang amdragasu thajadaba maungda koigi maruina narang that koigi March that 27 dagina 31 phaugi marak swaida haibtare maruina koigi high security zone ni haina loriba Honorable Chief Minister Sri N Biren Singh Bangloda nubi mayam ma lakhiba mani da jara sankhiba karigino karidogino kanana kauribino agitation laibra adusunate natragana karidogu laibno adusunate adu lambi da chathok chasin tawba mi da chu traffic ki kudong chat thokhalaga mayam singsina ngasai gi video no ga thaganare Facebook da social media da wai chaire sumaina tawbasi election ga mari leina election gi matam sida election gi model code of conduct chana khab matung da di sumaina praja sinda haram ngai ngai gi paisaiyan bani khangde
पोट चै पीबनी खंगदे खुदिंगमक्से अथिंग लोइना लेरिङै मरक्सिदा करिगिदमक्ता नुपी कयाना सुमाइना संगगा सेमगी बंगलोदा लागा पुल्लगा याम हराउना नुगाइना संगबा थोपा तौरिबु मयामसे करिनो हाइबसु वाहंसी हांगबा मतमदा प्रजा सेक्शन कयादगी एकोइ कांग्रेस सुमयाम हांगे एकोइसु तुमिना लेबा यादे अदु एबतारगदी इलेक्शन मॉडल ऑफ कोड ऑफ कंडक्ट सी थुगाइबगी सरुक अमा ओइरमगदी सुसोय सोयदना आइन गोइबा एक्शन लोखपियु हाइदना एकोइ लीगल डिपार्टमेंट मणिपुर प्रदेश कांग्रेस कमिटी आमदी ऑफिस बेयर सिंगापुरना सलगा ngarang एप्रिल की टांग 1/2024 की कोई नुथिन पुंग मरी मुताबा मतमदा चीफ इलेक्टोरल ऑफिसर लंफेल पाटा एकोइ एइबसीएम पिसनजरे